Bisnupur district Wangoo Sabal Maning Meichakpi Singda Sing chanba chatpada Kuki Khutlai Paiba Singna Meehat Thina Hattokpikhraba Akasoi Khunja Maril Sangdagi Puraba Matunda Akasoi Maril the Leirol Chankhre. Ngase yukipung taramatoi khre helakpadagi mishi asiga marilena na sem kiba JSC Control Committee kumbi kendra gi Meehat sing amade imong manung gi mioi singna Khunja marigi thawai yaudrba haksang sing adu rims ki miril sangdagi lawbalaki. Thawai yaudrba haksang sing lawbalakpa adu da yaurkiba JSC gi convener KS Krishna Gopal na paumi sing da hai laikhidraba Akasoi gi Khunja mari asi tha asigi tarada imong gi laita laira mensin aba Bisnupur district ki Wangoo Sabal Maning Meichakpi singda sing chanba satkibani. Live activity Central Force na ning tinangak senduna leiba mafam asidagi makhoi mari asi Kuki Khutlai Paiba singna faraba matungda Meehat Thina Hattokpikhrabani. Misi asi ki matangda JSC ama semduna JSC ki Meehat sing Control Committee kumbi kendra gi Meehat sing amade imong manung gi mioi singa se minister ga unaraba matungda yanaba ama purakpadagi ngasi makhoi mari gi thawai yaudrba haksang sing asi lauraba matung aroiba mathau mangam pangthoktuna leirol chalagani hainasu mahanu makhataki. Shing chanba sakhiba mioi maribu Akoi Kuki militant Thina Hattokpikhraba Thambiramla matungda akoi magi moi dead body sing adu akoi rims mokta akoi kain taw thamme aduga akoi JSC amadi akoi command and control committee gi mioi singa punna kumbi kendra gi mioi singa punna akoi ji kusam narakanda akoi JSC ga akoi honorable CM ga akoi wali sanara matungda yana matungda akoi dead body asi ngasi akoi magi mathau mong pangthok nabu ta puthok akoi puthana gi sem sajare akoi leirol chandoi se akoi gi Akasoi Maril haina ama leiko Akasoi Maril haina adugi akoi hana crematorium set lei su leibani adugi hekha kumtharaga Akasoi Maril na chan tare punna khoi mari mak Kumbi Police Station Yamanung Sanba Akasoi Ward number 7 dagi thodam ibomsa thodam anan oinam Roman amadi antem daragi thawai yaudrba haksang sing adu rims ki mirel sangdagi puthoroklaga Uripo Canton Road fawrba matungda naurem thonglom dalaki thawai yaudrba haksang sing adu puduna lakpada lambi gi nak etta leiramba miyamna lei saiduna ikai khumda ba utki thawai yaudrba haksang sing adu naurem thong fawraga sangai pro lambi da laktuna Imphal Morel ngakpigani Imphal Moirang lambi da kumbi tamna puki Tungda thawai yaudrba haksang sing adu makhoi gi pongna fam lamdam yaubaga loinana lai gi oiba thabak thoram sing pangthoklaba matungda nungthil gi pung 3:30 taba adwaida Akasoi Maril da Leirol Chankhre